Hello ma'am, good morning. ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯌꯦ. ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯒꯠꯄ ꯀꯥꯟꯗꯁꯨ ꯄꯨꯡ 8:30ꯒꯨꯝꯕ ꯇꯥꯈ꯭ꯔꯦ. ꯑꯗꯨ ꯏꯆꯦꯁꯨ ꯃꯁꯥ ꯉꯝꯗꯕ. ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏꯁꯦ ꯑꯩꯅ ꯇꯥꯔꯦ. ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯊꯣꯡꯒꯅꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ. ꯑꯗꯣ ꯑꯩꯅ ꯊꯣꯡꯒꯦ ꯈꯟꯕꯁꯦ ꯇꯦꯡꯅꯧꯄꯜꯒꯤꯀꯣ ꯂꯐꯨ ꯃꯣꯏ ꯃꯆꯥ ꯃꯆꯥ ꯍꯣꯏꯗꯣ ꯑꯗꯨꯅꯦꯕ. ꯑꯗꯨꯗꯣ ꯉꯥꯄ꯭ꯔꯨꯝ ꯍꯥꯞꯄꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕ. ꯑꯗꯨꯒ ꯍꯋꯥꯏ ꯀꯥꯡꯇꯛꯀ ꯍꯋꯥꯏ ꯃꯨꯛꯁꯣꯔꯤꯒ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯕ ꯑꯃ ꯇꯧꯖꯒꯦꯅ ꯁꯦꯝꯖꯕꯅꯦꯕ. ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯍꯥꯞꯅꯤꯡꯕꯅꯦ. ꯑꯗꯣ ꯍꯥꯞꯄ ꯍꯩꯇꯕ ꯑꯗꯨꯅ ꯇꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯖꯕꯅꯦꯕ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯨꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨꯀꯣ. ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯑꯣꯏꯅ ꯇꯧꯔꯦꯕ. ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ. ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯅꯤꯡꯉꯥꯏ ꯍꯧꯔꯒꯦ. ꯍꯧꯕꯁꯦ ꯆꯥꯛ ꯍꯥꯟꯅ ꯊꯥꯡꯒꯠꯂꯒꯦꯕꯀꯣ. ꯃꯩꯁꯨ ꯂꯥꯛꯇꯦꯕ. ꯑꯗꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯆꯥꯛꯅꯦ, ꯆꯦꯡꯅꯦ. ꯑꯁꯤ ꯆꯦꯡꯁꯦ ꯃꯤꯗꯤ ꯌꯥꯝꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯤ 1, 2, 3, 4 ꯑꯩꯈꯣꯏ ꯃꯤ 5 ꯈꯛꯇꯅꯦꯕ. ꯑꯗꯨꯕꯨ ꯆꯥꯛꯁꯦ ꯌꯥꯝꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯍꯨꯏ ꯂꯩꯔꯤꯕꯀꯣ. ꯍꯨꯏ 2 ꯂꯩ. ꯍꯨꯏ 2ꯁꯦ ꯍꯨꯏ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯏꯌꯦꯕ. ꯃꯣꯏꯒꯤꯁꯨ ꯌꯥꯎꯕꯩꯅꯦ ꯆꯥꯛꯁꯤꯗ. ꯑꯗꯨꯒ ꯑꯁꯤꯅ ꯗꯥꯜꯅꯦꯕꯀꯣ. ꯗꯥꯜꯒ ꯍꯋꯥꯏ ꯀꯥꯡꯇꯛꯀ ꯑꯩꯈꯣꯏ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯒꯅꯤ ꯉꯁꯤꯗꯤ. ꯑꯗꯣ ꯑꯁꯤ ꯊꯣꯡꯕ ꯀꯥꯟꯗ ꯀꯔꯤ ꯍꯥꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯤꯒꯤ ꯁꯥꯁꯦ, ꯑꯁꯤꯒꯤ ꯁꯟꯁꯥꯁꯦ ꯍꯥꯞꯀꯅꯤꯕꯀꯣ. ꯑꯁꯤꯒ ꯍꯥꯞꯀꯅꯤꯕ ꯑꯅꯤꯁꯦ. ꯑꯗꯨ ꯑꯁꯤ ꯑꯃ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯃꯊꯪꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯤꯁꯦ ꯇꯦꯡꯅꯧꯄꯜ ꯂꯣꯝꯗꯒꯤ ꯄꯣꯔꯛꯄꯅꯦꯕꯀꯣ. ꯁꯤꯒꯤ ꯂꯐꯨꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ. ꯁꯤ ꯂꯐꯨꯁꯦ ꯑꯁꯤ ꯏꯔꯣꯟꯒꯅꯤ. ꯑꯁꯤ ꯑꯂꯨ ꯍꯥꯞꯄꯒ. ꯃꯪꯒꯟꯗꯤ ꯑꯩ ꯇꯤꯡꯍꯧꯗ꯭ꯔꯦꯕꯀꯣ ꯉꯔꯥꯡꯗꯣ. ꯑꯩꯗꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯀꯩꯁꯨ ꯈꯪꯗꯕꯒꯤ. ꯑꯗꯨꯅ ꯑꯁꯤ ꯃꯦꯠꯄ ꯀꯥꯟꯗ ꯃꯪꯒꯟꯕꯨꯗꯤ ꯍꯥꯞꯄꯔꯣꯏ. ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯉꯥꯄ꯭ꯔꯨꯝꯁꯦ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕꯀꯣ. ꯉꯥꯄ꯭ꯔꯨꯝꯁꯦ ꯍꯣꯔꯦꯟ ꯁꯤꯗ ꯐꯨꯠꯄ ꯀꯥꯟꯗꯗꯤ ꯑꯁꯤꯗ ꯍꯥꯞꯄꯔꯣꯏ. ꯍꯣꯔꯦꯟ ꯆꯥꯛꯇ ꯉꯥꯟꯅꯤꯡꯉꯥꯏꯅꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ. ꯑꯗꯨꯒ ꯑꯁꯤ ꯑꯃ ꯂꯩꯌꯦ. ꯑꯗꯣ ꯑꯁꯤꯒꯤ ꯄꯥꯄꯔꯁꯦ ꯀꯔꯤ ꯄꯥꯄꯔꯅꯣ ꯁꯤꯕꯣ? ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯄꯔꯔ ꯀꯩꯅꯣ? ꯔꯥꯖꯁꯊꯥꯟꯒꯤ ꯄꯥꯄꯔꯅꯦ ꯑꯁꯤꯒ. ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯕ ꯍꯧꯒꯦꯀꯣ. ꯍꯧꯖꯤꯛꯇꯤ ꯆꯥꯛꯇꯣ ꯊꯥꯡꯒꯠꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯒ ꯁꯤ ꯗꯥꯜꯁꯦ ꯇꯤꯡꯉꯒ ꯉꯥꯏꯍꯥꯛ ꯊꯝꯒꯦ. ꯑꯁꯤ ꯂꯣꯏꯅꯃꯛꯇꯤ ꯊꯣꯡꯉꯔꯣꯏ. ꯑꯩꯈꯣꯏ ꯌꯥꯝꯃꯟꯒꯅꯤ ꯁꯤ ꯊꯣꯡꯕ. ꯑꯂꯨꯁꯦ ꯆꯥꯝꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ. ꯆꯥꯝꯕ ꯂꯣꯏꯈ꯭ꯔꯒꯁꯨ ꯁꯦ ꯑꯃꯨꯔꯛ ꯁꯨꯃꯥꯏꯅ ꯈꯥꯏꯕꯤꯁꯦ. ꯍꯥꯏꯗꯤ ꯑꯂꯨ ꯍꯣꯔꯦꯟ ꯃꯨꯟꯕ ꯊꯨꯅꯉꯥꯏꯀꯣ. ꯐꯨꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯞꯈ꯭ꯔꯁꯦ. ꯁꯤꯡꯗ ꯍꯩꯖꯤꯟꯒꯦ. ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤꯗ ꯆꯥꯝꯁꯦꯕꯀꯣ. ꯑꯩ ꯄꯨꯂꯞ ꯁꯥꯒ ꯗꯥꯜꯒ ꯄꯨꯂꯞ ꯇꯤꯡꯃꯤꯟꯅꯕꯅꯦꯕ. ꯍꯧꯖꯤꯛꯇꯤ ꯉꯥꯄ꯭ꯔꯨꯝꯁꯦ ꯐꯖꯕ ꯈꯜꯂꯒ ꯑꯅꯤ ꯍꯥꯞꯀꯦ. ꯉꯥꯔꯤꯒ ꯃꯣꯔꯣꯛꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯈ꯭ꯔꯒꯦ. ꯉꯥꯄ꯭ꯔꯨꯝꯁꯤꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯌꯣꯝꯈ꯭ꯔꯒꯦ. ꯈꯥꯡ ꯁꯥꯈ꯭ꯔꯦ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯀꯗꯕ ꯁꯤꯅꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯁꯣꯛꯁꯨ ꯂꯣꯏꯔꯦ. ꯑꯗꯨꯅ ꯍꯩꯖꯤꯟꯈ꯭ꯔꯒꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣꯗꯨꯅꯦꯕ, ꯃꯣꯔꯣꯛ ꯏꯔꯣꯝꯕꯩꯗꯣ. ꯁꯤ ꯀꯟꯅ ꯐꯨꯠꯂꯤꯌꯦ. ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ ꯏꯟꯖꯥꯡꯁꯦ ꯍꯧꯖꯤꯛꯇꯤ. ꯂꯣꯏꯔꯛꯈ꯭ꯔꯦ ꯏꯟꯖꯥꯡꯁꯦ. ꯊꯨꯝ ꯍꯥꯞꯄꯒꯦ. ꯁꯤꯁꯨ ꯍꯩꯒ꯭ꯔꯨ ꯉꯥꯛꯇꯅꯦ. ꯍꯩꯒ꯭ꯔꯨꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯕ ꯉꯝꯗꯕꯅꯦ. ꯑꯗꯨꯝ ꯂꯦꯝꯕꯅꯦꯕ. ꯂꯦꯝꯃꯒ ꯑꯗꯨꯝ ꯃꯇꯣꯝꯗ ꯀꯦꯟꯕꯒꯨꯝꯕ. ꯃꯌꯥꯝ ꯍꯟꯗꯛ ꯁꯤꯖꯟꯗ ꯍꯩꯒ꯭ꯔꯨ ꯆꯥꯅꯤꯡꯕꯒꯨꯝꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯍꯦꯛꯄꯁꯨ ꯌꯥꯒꯅꯤꯀꯣ.
이런것도 화당 와리보고 어떻게 아시 좀 꼬이토록보네 이제 놓으실 수도는 레또 거기에서 야들 얘는 야만 가봐고 너 짜지 해도 뭐 얌 빠무버 짜버 빠무버 실래더라 너뭐 나라가 나비야라디 싸가니 나들이 해코이 얘는 짜버시 얌 땅나 짜이보고 얌 빠무자 얌 농시 잡아 이 오이세 아시다 진짜 하이투 모이더라 꼼라 오이더라 캉데보고 럭키고 이제 하이투 모이더라 꼼라 오이더라 거 또 이행으로 모두 우보라 시드나 해놓네 해놓수가 해보세요 그래 예 까로 축발에도 콩드름 해보라 또로 보다 해보 콩드름 좀 보는 거다 그래 아시지 우리 पंचायत 세리스 또 있던 이상 봐 पंचायत किदा मोगी 미군바 하이나버군바 잡바 타버군바 하이나버 잡바 아싱 콩들 모이는 비나버네버 소컬 붕스 마일레 농 타블랩트리 어제 뿡 11 타랑 거거니네 10:30 타가도래 보고 지세 이식시에 또 거기 컨등하세 농수 타바 타복 수부주 까나술 락대 그단 नत्र दि कोका तरो दम लांग दम ने बको ओ मै लाख खै ने साइ खै मै लाख तम यें जो जि मेट लुरसे इंजांग दो सिंजु इरोम दो मेट लुरसे बको दो चान तक चान नि तौ गे थें खै याम ता फुला म खै साइ मोर खै दले च्या मेट खै तक इंजु खै हो हा इंजु साइ जना मुसिंग 좀 이제 실력 올라가면 될 거죠. 이제 기타는 할게. 뭐 없으면 돼. Sajiknya asin miat perlu ya boko. Sajik ngapung do. Oh. Lang mak di maka. Itu tham mak itu ke. Sudah maku tu mana lo. Sigai ni ngai boko. Ini sigai ni. Asyik sigai dia. Asyik sigai maku kan maku ni boko. Hojik sigai beloi kre alu khok kre last alu ne ini dah boleh langsung untuk kita aduh first sih saya crush semula lagi tahan kan ni cuba ni kita sambil sim ni jadi miat tu selalu silak kedua sih mau sahab ke 이거 사는 거지? 아니 영자 땀이 하고 그리고 이제 신가하게 오고 희가하게 신가하고 신가하게 자기도 이제 들어오면 좀 래. 암지 래. 저기 뭐나 바뀌죠. 이거 라푸 맷박간다 시기 토닝 콕스 합저디 마풍 파다보게 좀 그래 합작이 떠오네 보고
फाइनल लोरे स्माइल ले हजिक लोब कांदा हावदो मानब्रा चकलामे हजिक पे पापड़ पक हौगे बको दुगा चाक चानिंग तौगे वीडियो जे सामन खरनी दोसन नंबर तौगे पापड़ ले रहा ngasa yi lom du lai le bako ado हमरो nang bitta चारंगे 사실 차 비슷해. राजस्थान के पापड़ ने वो हवा हाँ असना 이겁니다. 뭐지? 떼놓은 뻐기라 포즈가 이래 안 하와요. hả bro Ôi hậu á. 혹시 짜장면 그만 또 bro Morok sabaga capcay. Weather ga. 상피 하오 bro 하오 bro Hậu á. मैं मैं सीधा वीडियो चलो चैनल में तो क्या तो मतलब वीडियो तो हम थे से ऐसे फिर से चल ये वीडियो से सांग सांग करने बच्चा यहाँ कोंबो इन हाफ करने जो फर्स्ट टाइम ने एंगल थंबा ही तब अदुगा करके तो वो सोए बहुत पर यार से तुम है भी हो कमेंट मतलब वीडियो तो हम थे मैं बाय